Ngashiki Ukhrul Zilagi Tithi asita maruoina Jatrik Khun ki phipa manghaktang yangkisi. Jatrik Khun asi Kamjong District Headquarter daki awang nongpok rom kilometer kundarani thoi thapna leipa zilla asi ki achawba khun ama oi. Khun asi Myanmar da tainaraga leipa Manipur ki khun amani. Jatrik Khun sida Siang haina shu khangnai. Khun asi khunau amasung khulen haina khaithoki. Oirashu patatar di ningthau ama ki makhatale. Jatrik asi chawrakpada population 1000 ki changdale. Jatrik amasung surrounding areas si India ki ecological hotspot ama oyi. Jatrik asi khungkan oirashu environmentally yamna aware oiba Manipur ki khun amani haibiyai. Jatrik ki maru oiba buthok si umarok amasung nga sini. Manipur da Jatrik umarok amasung Jatrik nga si yamna mingchat pa thangnai. Sharashu Jatrik ki umarok na henna shahi amasung hawi. Haurashu Jatrik ki nga na henna hawi haiba ki warile. Chawkhat khrapa huchiki matam sida Jatrik ki phipam karam haina leiri ki haiba ki matang da Ukhrul amasung Kamjong zilla da mingchat na leiri ba Jatrik Khun ki son of the soil ka pingchang phinau na sum phongthoki. Akoi kunasi hiram kuding makta yamna sothana leiba khunam khakni hojik ki oinadi PMJSY ki makhada lambi semduna lei kalen thadadi gari chain ba chatpa yai adubu nongchu tha lakpa kandadi gari chatpa da yamna awaba oi 4x4 gari natrabadi nongchu thadadi ate atopa gari amatta chatpa yadi aduga khunasigi awatpa hairagadi anala yengi facilities amatta leitaba government gi school leirabusu lairik tambina naba oja leitaba thakna naba afaba ising phangdaba electricity mai phangdaba sini haibatai aduga khunasigi miwe ayambana agriculture da depend tawraga hingliba ngaktani masigi manungda main resource hairagadi sivothe umorok asi na oi khunasigi miwe 90% kumana umorok asi tharaga madudagi phangba paisa khara aduna imung manung punanaba honnabada yamna awaba oi yamna sotharaba khunasigi namakta Manipur government na miyeng changbinaba khunjama yamgi mkhut silaga ai appeal tawjari. Hantak Maas ki tang kunithoi amasung kunhumthoi da Manipur ki Forest and Environment Mantri Awangpo Nyumai Here Area Committee Chairman Leishu Keching Manipur ki Principal Chief Conservator of Forest Aditya Joshi Loinana Government Officer amasung Social Workers kaya yauna Jatrik Khunda Wildlife Preservation ki Seminar ama pangthoki Loinana lamtam atu ki phipa manungchan na explore tawki. Ani shuba the scientific backyard big railing ki training ama Chatong village ta handa ki tang kunithoi amasung kunhom thoi da pangthokpa loina na big railing sina karam haina Ukhrul amasung Kamjong zilla the sustainable livelihood PDK haiba ki matang da yangminase Chatong da pangthokpa training atu Krishi Vigyan Kendra Ukhrul na ICAR ki makha da paikhat pani training atu da KVK Ukhrul ki Chief Technical Officer Dr. Loken Singh na resource person oipitu na scientific know-how shichintu na ok yokpa ki matang da kup na takpi ki. Ningshingba yai ok yokpa si Ukhrul amasung Kamjong zilla dati one of the oldest profession ama oye haiba yai. Sheng na hairati thaina mamangai taki mi ok amasung hui hingminaba ki wari shulei. Ok yokpa si yamna expensive oibati natabakum uyi oirashu siki return di yamna lucrative oibakum uyi. Ok yokpa si zilla anisita di ayamba na chanaba kitamak yokpakum uyi. Harau taramna pangthokpa function kuting da oksha yaudrati mapung phate haina hainayi. Muna yengrati zilla anisita oki matang da supply pudi demand na tapa hankalibakum uyi. Shum oirashu modern scientific know-how shichinbo yam watle haiba yai. Hoi chumi kun kharatati Japan da training chatlaga scientific know-how apply tawraga marangkai na bikare tawriba shu le. Oirashu ayam bandati hujik fawba shamna tawriba uyi. Atukitamak ana ayek lakba matamda yangshin biba ngamdaba matam henna changba amasung big railing se henna expensive oihanba si kaya thangnariba uyi. Si yengraga amasung siki kanaba si yengraga Chatong da pangthokpa scientific backyard big railing si yamna maru oipa program amania haina hainingi. Amasung sikumba program si kun atay da shu kharatoy na pangthokpiradi zilla anisiki livelihood status si yam chawna hankatpa oikani haina thachay.